अहानबदा ngasi maroiba pauda World No Tobacco Day gi thoram pak sana pangthoknakre mahailoisang singdagi mitar chamagi manung chanba tobacco free zone ni haina Minister Jayanta Kumar na lauthokre Hidak managi potlam sing thingnanaba police ki maikaidagi anti tobacco squad kar loinana drive chatharagani haina additional SP Ops AG Shramana haikre Inglisingani kungani thoigi State Assembly Mikhalda Sivasena Manipur State Unit ki MLA Nipan rom puthokpa ngamgani haibagi thajaba lei haina General Secretary Admin CA Surjitna phongdokre Lambi semba hauramlaga lepkhibagi mayokta miyamna lambi tokhaiduna khongjang sangsinkre Amadi rekha mihat ki mayokta miyamna wakat mifam chathakre mihat pa phadriba phauba asiba hakchang laukhiroi dori Kurumzari Times of Manipur nungthilgi pau meeting tabiri basingbu luchingbina taram nokchari hauzik miyam da pau sandokna pizari Malem sinma thungna pangthokna bagum National Health Mission NTCP SHS Manipur amadi Directorate of Health and Family Welfare na sinduna Sanjen thongda leiba CC Higher Secondary School da World No Tobacco Day gi palan thoram pangthokre Thoram adugi saruk ama oina minister na mahailoisang singdagi meter chama lapna yellow margin ama thamduna mahailoisang sing asi tobacco free zone haina lauthokre Don't let tobacco take your breath away haiba thimda pangthokhiba thoram aduda athoiba mithunglengi oiba warol piraduna Health and Family Welfare Minister L Jayanta Kumar na ngasi gi chawkhalaba khunai asida kana amatana nisa sijanai haiduna thingbagi hak leite adubu hidak manasin nabagi akaknaba ama thambagi tangai fadabadi lei nisa chaballe pahaibasi isana thamjagadabani punsi ama sangba tenba haibasi isagi khutta lei haiki Doctor but when we take you to the hospital, I think no one it's my honest request to my director and the principal of this very higher secondary school. She announced in the Yargadi, every school lungs cancer, take them to the hospital and let them have a look. Announcing the one lily put you come and talk you. Just about mother children, the mother pretty long to oxygen half of the BBC of me and the Himoido, but the negative country. But can over again. Announcing the Jinda, like a child, or Mamba, nothing but home, another Makura, I'm not touching the military in the Habitat. You just think it over. Hello, at the Matunda Cantane. Amaromda District Health Mission Society amadi District Tobacco Control Cell na sinduna Tobacco and Lung Health haiba thimda Thangal Bazar da leiba Bairodan Maxwell Hindi Primary and High School da World No Tobacco Day 2019 gi palan thoram pangthokre Thoram aduda athoiba mithunglen gi oiba warol piraduna Imphal West District Police ki Additional SP Ops AG Shramana hidak mana amadi atai mayai kaba nisa sing siannaba thingnaba honabada isa isana nisa siannaba tokpa mathautai hidak mana siannabana miyoibagi hakchangda lung cancer yauna tongan ba laina layong kaya poknabagi lambi ama oiribani amadi Miron binupi singdasu health complication kya thokhalli maram aduna ngasidagi hidak managi potlam sing siannaba leplasi masigi sumathakta police ki maikaidagi su anti tobacco squad ke loinana mateng pangnanaba hidak managi potlam sing thingnanaba drive chatharagani haiki once masi apani addiction leiragadi makhal kayagi leina tinalai masigi thinsiga mari leinana koi lungs hai tare apani shor honbaga mari leinaba masigi track sida makal kayagi apani leina pole Thoram adu loiraba matungda police amadi health authority gi kangbuna anakpada leiriba dukan singda drive chathaduna hidak managi polam sing fagat pagaloinana dukan sing adudagi chalan kaktuna fine thianki loinana ngasidagi hauna miyamna hidak managi polam sing siannaba leplasi haina amata oina wasak lauki
lamdam asigi miyamda hidak mana sinnabana miyoibagi hakchangda sokhalliba kaya asi khanghananabagi pandamda khurai sajor lekai dalaiba usas school nasu chahi asigi tobacco and lung health haiba thimda world no tobacco day gi thoram pangthokre thoram adugi saruk ama oina hidak managi polam sing siannaba leplasi haiba paujel puba school gi maharoi singna khurai lamlong thong phauba rally ama chatpaga loinana hidak managi polam sing mai thaki loinana mahairoi sing hidak manasya nabadagi miyoi bagi hakchangda sokhaliba kayagi matangda street play amasu utki. Trying to quit this. Tobacco Day 2019 will focus on the multiple measures to improve lung health. Here, more than 7 million people. Lisingani kunganithoi gi State Assembly Mikhaldadi Siva Sena Manipur State Unit ki MLA Nipan Rom puthokpa ngamgani haibagi thajaba lei haina General Secretary Admin CS Surjitna Fongdokre. Wafam asi ngasi Babuparada leiba Siva Sena Manipur State Unit ki office ta pangthokpa Siva Sena Bisnupur District hangdokpaga mari leinana thaupuba sing taramna okpaga mari leinana paumi singa unaba amada fongdokhibani. Pau ki mifam aduda BP Consultant L Gambi amadi atai member kayasu saruk yaki. Siva Sena Bisnupur District ki oina President M Ibomcha, BP da N Ibomcha, BP number 2 da I Ibomcha, General Secretary da M Dozo amadi Treasurer da H Nabakumar Khanbagaloinana party ki lengyan fi khudol tamduna ikai khumnaba utki. General Secretary Admin CS Surjitna Makhatana haikibada Siva Sena da miyam na thajaba thamlakpagi achauba khudam amani. Ngasi hangdokliba Bisnupur District branch asina mari subani mamangda Thobal Imphal East amadi Senapati da party ki branch hangdokre makhatana Tengnopol amadi Jiribam da su hangnanaba hotnari state asigi miyamna thajaba thamlakpadagi ngasidi mafam kayada branch hangba ngamlakpani grassroots level da kumduna party asina thabak tauba hauragani miyamna pamnarakpa amadi thajaba thamlakpana lakadoriba State Assembly Mikhaladi party asigi MLA khara leiba ngamlagani haibagi thajaba lei haiki राजनीति की शुंगल चलिब ट्रेल असिदा शिव सेनादा थाजब थमिदुना मफम कयादगी मियोय लिसिंग कयाना शिव सेनादा याविरुक्तुना ngasi फावदा मसिंग यामलबा मियोय सिंगना शिव सेनादा मिंग चनबिरे अदुना असुंगलबा असमान लाकपसिददी अखोय मथंगी 2022 की इलेक्शन ददी शिव सेनागी यामद्रबदा MLA अखोय सोयदना तरे तटगा निपादी सोयदना पुथोकप ngamgani हायना अखोयना आशा तौजरी अमसुंग ngasi अखोय लेजरिबा थौबी क्या लोइनना अखोयना मथंगी इलेक्शन ददी यामद्रबदा तरे निपादी पुथोकनबा अखोय कन्ना ग्रास लेवलदगी अखोय थवा यावना होनजरी Manipur lenga ki Education Minister T.S. Radeshyam gi Hairok Kendra gi manung chanalaiba nongpok sengmai miyam gi yamna maru oiba lambi ama oiriba nongpok sengmai dagi yailipok kaithel taba kilometer nipan lom sangba intervillage road asi semba horamlaga ngasi phauba loisinbidabagi mayokta khoisaunaraba nongpok sengmai gi miyamna JCB sienaduna lambi tokhaiduna lambi phauna hankhidre Nongpok Sengmai Police Outpost Mamangi Ching Anigi Marakta Leiba Lambida Chathakiba Miyangi Lambi Tokhaibagi Khongjang Aduda Saruk Yakiba Nongpok Sengmai Magic Welfare Association gi Secretary Ningthauzam Asa Tombana Lambi asi Sembi Naba Haiduna Miyamna Khongjang Kaya Changsin Khraba Matungda Lengak asina Thajaba Piraktuna Haukiba Chahi Lising Aniga Tara Nipan gi January Thadagi Lambi asi Semba Horakibani Adubu kilometer nipan lom sangba lambi asi kilometer ahum rom khaktamak koilas tharamlaga ngasi phauba makhatana sembidana leikre maram asina khoisau naraba miyamna ngasi lambi thingbagi phirep asi lawrakpani haiki laga pulop mayam punjal laga lambi je koi tokhai bini bi semuni haraga suksem sem da binang tokhai lambi je tokhai bini masiri se akoi kanagumba leiriba khudimana su mateng pangbiu haibadi anayek school siliba satra haibadi nomagi Sara Tanzania lalon misal ibu khudinong su ngasi akhoi gari lep ki basida mokoi kya muwarong gani masi punam to khungbiraga sarkar na thu matamda khongjang ase sangsin bio sangsin dragadi akhoi ngasi tawthu bina akhoi okto iris magic na supply toroga iramdam se chen maduna adum matam su akhoi gari lep ki gani lambi semdri phabu
Amaromda khongjang aduda saruk yakhibi Nongpok Sekmai Maira Paibigi Secretary Sina Memsana Nongpok Sekmai dagi Yaripok Kaithel tamba lambi asi Nongpok Sekmai miyamgi yamna maru oiba lambi amani lambi semba loishindabana lambi asida Miron Bising Hospital yaunaba purakpada laikanaba Angangsing unaba yauna khudongthiba kaya toina thokle maram asina athuba matamda lengak asina semjinbiu lambi asi semjinba haudriba phauba lambi thingbagi khongjang asi changsin khigani masida kanagumba amataga yasinnabagi wafam leiroi haiki akoi di akoi na haje je mai biam yam na haje akoi moi kan da sai na ba kana kari khoi karim ta lai jade akoi di chorok sida phajana sembiu adu akoi chorok si sembi ba matamda akoi na kasu masi tawgo bana ti adu hichu chorok si sem ab numit na akoi lambian thado kani puna mak loin ba yana ba phugani masi hek tawdir poiti akoi aduma thingi kani Tha asigi kungama panda saknai rava fashion designer Robert Naurengi apokpi mama Naurem Ongbi Rekhabu Singjamai Thoksom Lekai da leiba masamaki mayumda mihathi na halamba thodokpu yaningdaba fongdokladuna ngasi Singjamai makha Thoksom Lekai da leiba miyamna wakat mifam chathakre wakat mifam aduda mihatpa chairak piu we want justice delay is justice tinet haiba warol kaya thaba placard singsinaki wakat mifam aduda saruk yakhiba leikhidrabigi machanupa Robert Nauremna maral karisu lezadaba mahaki mamabu mihathi na halamba mioi sing athubada phaduna matik chaba chairak pibiu haiki Ali mami no ay ni condition na iputo ko pa me Uning mami ay na ay mo ka chap dan TV pa me Ado na imagi pa na isun danjali kan pa me Amaromda thodok adugi mayokta semkhiba JAC gi convener N Michael na thodok asida chenariba mioi sing numit mangani gi manungda puthoktuna matik chaba chairak piu mihat pa puthoktri phauba asiba hakchang laukhiroi aduga karigumba numit mangani phaubugi manungda mihat pa puthoktrabadi makhatana akanba khongjang sangsilagani haiki पुलिस की माइकई देगी कोई कयुंबा इंफॉर्मेशन ता कोई फंगदरी अदो कोई की जेसी की माइकई देगी दी हारिबा मिहात पसी हालमी बिसा जी पुथोक्त्री बोगी कोई हारिबा असीबा सी लौदबा हाइना कोई की अहलमन मयाम की एडवाइस मतुइना जेसी कंबेरना बोइना मतुइ हाजरी Tha asigi kungama panda Singjamai Thoksom Lekai da leiba Naurem Ongbi Rekhabu masagi mayumda mihathi na halamkiba thawong adobo Organization for Indian Women Against Crime na akanba mawongda yaningdaba fongdorakli Organization asigi Secretary A Robita Leimana khudik piduna thadorakpa cherol amana thodok asi thamoi sokna nungaite hairaduna thawong asi imung adugi maramda khangba amadi numit aduda rekha mathanda lei haiba khangba mioi singna chathabani Maram aduna numit humni marinigi mamangdagi thabak suba lakhiba nan Manipuri sing aduna rekhabu hatpa oigani Manipurgi mapan lepak singda lamdam asibu chauna masak takliba saknairaba designer Robert Nauremgi apokpibu mihathi na halamba asi lepak thibani imungi potchai sing chakhairamdaba upu phakaiduna sana lupa puram khidaba asina mihat adu sana lupa gidamak chathakhiba mihati nate Imung aduda sauning ba ama leibadagi hat ke yauna hat pa oigani hairaduna nan Manipuri singda yum sahanba imungi thabak suhanba tauroisi makoida nganguba kharada nganglubadagi minungsi yaudaba asigumlaba mihat kya chatharakani maram aduna mari leinaba authority singna mihat asigi matangda thizinduna athuba matamda mihat pasing puthoktuna matik chaba chairak pibiu haina Women Against Crime na lengaki pukning chingsilakli Hauzik pau gi marakthadna atenba break amatang lominasi IPS, the Imphal Public Higher Secondary School, Kanchipur, near Manipur University First Gate. Admission opens for class 11, both arts and science. Some highlights of the school: scholarship for meritorious students, strict discipline, separate hostels for boys and girls, gymnasium and fitness centers, guest professors and lecturers, smart classrooms, special concession for handicapped, OBC, ST and SCs, orphans, art and theatre, free education, free admission, separate study rooms for brilliant students, maximum first divisioners, letter mark holders, subject toppers, inspire awardees in the higher secondary examinations, direct admission for the wards of strict parents, IPS, top. Hello. Hello. Pakong ama chalake.
चलुने चाही अमगी प्लान तौगे हायरदी ओ फौ पाम्बी थाबियो ओके चाही तरागी प्लान तौगे हायरदी उ पाम्बी थाबियो चाही चामगी प्लान दी इचाबु अफब स्कूल द महै तमहनबियो इ इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तौहनबा ममा मपागा चामनना वारक वातेमबिबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjom. Leizere adungidamak Salai Mart Home Delivery Service Numit Kudingi Sizinaba Household Item FMCG Grocery Item Fruits, Vegetables, Fish, Amadi Chicken School, College Singi Canteen Institutional Amadi Hospital Canteen Supply Masida Sunatana Isagi Usop Taksa Hizanaba Function Program Amadi Taksangi Seva Pambiriba Singna Grocery Item Yumda Leina Order Tawiba Yagani Cash Amadi Card Payment Tawiba Yagani Order Tawiba Matanda Lupa Changa Dagi Tadana Tawi Akupa Marol Gidamak Pizza number Asida Call Tawiro ब्रेक की मतुंगदा मखा ताबा पाउ पिजरी सजिवा जेल अमदी मणिपुर सेंट्रल जेल द लेरिबा अंडर ट्रायल कन्विक अमदी एनएसए तारबा बंदी सिंगदा नतना मखोगी इमुंग मनुंगी मियोय सिंगदा आइन गी मतेंग पी नबगिदमक कैंपेन चथबा हौरगनी हाइना कैंपेन फॉर लीगल असिस्टेंस टू द फैमिली मेंबर्स ऑफ द प्रिजनर्स की कोऑर्डिनेटर एडवोकेट गांगोम तेज कुमारना फोंदोख्री वाफम असी ngarang uripok cherap court ta pangthokhiba paumi singa unaba amada फोंदोखिबनी National Legal Services Authority की मखादा मणिपुर स्टेट लीगल सर्विस ना डिस्ट्रिक्ट लीगल सर्विस इम्फाल वेस्ट का कुशमनना पांगथोकदौरिबा कैंपेन असिना सरकार ना पाइखलक्लिबा स्कीम कयागी कानबा फंगनबा होनबदा बंदी सिंग अमदी मखोगी इमुंग मनुंगी मियोय सिंगदा आइनगी ओइबा मतेंग पांगनी कैंपेन असिगी अहानबा तांककी ओइना था असिगी कुनगा तरेतगी कुंट्रा फावबदा बंदी चनीगा यांखैगी इमुंग मनुंगी सिंगी अकुपा वारोसु लौखटपा लोइरे हाइबा वाफम सिंग पाउमी सिंगदा थमखी मरी निगे सिदा अखोई पुन्नमी चनी यांखै रोम ये अखोई कांटेक्ट तौजरे उन्नजरे मखोई इमुंग मनुंगी लिस्ट अमा लौजरे मसी कैंपेन लोइदबने यामना अथु मतमदा हाइरिबा प्रिजनर सिंगी अखोइना ममिंग मथा लौरिबा मयुंगी इमुंग मनुंग अहलमन सिंजे उन्नजरगा अखोई मोइदा लीगल असिस्टेंस अखोई पीबा हौजरगनी हाइबगी अखोई मेसेज याम अनौब खोंथांग सी अखोई मणिपुर की मियामदा अखोई खंगनजनबा अखोई मीडिया की अखोई मतेंग लोइना मियामदा पाउसी तमजबने इम्फाल वेस्ट डिस्ट्रिक्ट पुलिस कमांडो की कांगबू अमना ngasi ayuk uribok sorwon thingel amadi akoiba mafam singda yum amadi bara singda changduna thiba humbagi thabak chathakri ngasi ayuk pung 3:50 yankaidagi pung 3:90 phauba chathakiba operation aduda yum amadi bara chamaromda leiramba miyoi sing amamamta oina masak khangdokpagi thabak chathaki maduda bailout ama yauna masagi saktak che yaudaba miyoi ani lokhatlaga Imphal police station da sinakre hairi Jiribam DC office की staff लेरमदबना मेमोरेंडम पिसिंद्रे हाइना बोरोबेक्रा सब डिवीजन डेवलपमेंट ऑर्गेनाइजेशन की माइकैदगी फोंदोखिबा वाफम अदु पाउ फौनबा वाटपदगी सोइदुना हाइखिबनि हाइना ऑर्गेनाइजेशन असिगी चेयरपर्सन पी जितेना थादोरकपा चेरोल अमना हाइरकली चेरोल असिना मखा तारिबदी बोरोबेक्रा सब डिवीजन डेवलपमेंट ऑर्गेनाइजेशन जिरीबाम डीसी ऑफिस दा मेमोरेंडम पिसिनबा लाकपदा डीसी ऑफिस दा लेरंबा मियोय खरना डीसीडी इम्फाल दा थबक अमगी चथोखी महाक लेतबना मेमोरेंडम लोबिनबा मी लेते अमदी स्टाफ फाउबा लेतबनी हाइरकपदगी डीसी लेत्रबसु इंचार्ज की थौ पुरीबा एडीसी जिरीबाम याउना ऑफिसर सिंग उनदुना लेखिबदो मखोगी असोइबनी हाइरकली
Manipurda nungtigi phongba pauchi ama oriva da Sangai Express na sinduna Kaibul Lamjau National Park ki Forest Guard amadi voluntary guide singda bud amadi check mana yenthokpagi thoram ama ngasi Kaibul Lamjau National Park ki second IB da pangthokre. Thoram aduda Additional Chief Secretary Swell Akhtar da Sangai Express ki publisher Nisikanta Sapam, ISTV ki Chief Editor Brojendro Ningomba, PCCF amadi Chief Wildlife Warden DJN Anand amadi DFO None Arun RS na thoram aduda athoiba mithung lensing oina saruk yaki. Thoram adugi saruk ama oina Forest Guard singna tauriba thabak sing ikai khumnaba utpa oina voluntary guide oriba Ningthaujam Kumarjit amadi oinam Ratan Kumarda ngasi ahanbo oina lupa lising manga amasung khongup but nipurom Forest Guard singda khusinaki. Wildlife Institute of India is implementing a central sponsored scheme covering a period of about 10 years, funding from central camp. This is for the cause of conservation of Sangai in a holistic approach. I take this opportunity to congratulate Sri Rishikant Singh ji, who has come forward to contribute voluntarily by way of rewards to our frontline field staff, who have done commendable work for the cause of conservation. I once again thank all our field staff, our park manager, and the press and electronic media for their Prime Minister Narendra Modi na Bharat ki anirak suba Prime Minister oina wasak laukraba matung ngasi nakal ani ki oiba wari sananabagi damak tongan ba leibaki luchingba singna ngaiduna leinakre. Ngasi Sri Lanka ki President Maithripala Sirisena amasung Narendra Modi New Delhi ki Hyderabad House ta unaki. Luchingba anina unava aduda leipak ani gi oiba wari kya sanaki haina External Affairs Ministry gi spokesperson Ravi Kumar na fongdorakli. Prime Minister Narendra Modi, Nepal gi Prime Minister KP Sharma Oli, Bhutan gi Prime Minister Lotte Tshering amadi Mauritius ki Prime Minister Pravin Kumar Jagannath kasu unagadauri. Adum oinamak Kyrgyzstan gi President Jeb Beko na leibak aduda pangthok kadoriba SCO Summit amadi numit nini gi oiba khongsata June 16 dagi 15 fauba leibak aduda lakpinaba hairakhiba wafam adu amuk hanna khanagani haikre. Nakal amaromda handak nauna khankraba Union Cabinet ki oiba ahanba mifam ngasi numidang wairam pangthok laba yari. Mifam asida Parliament mifam karamba matamdagi pangthokani haibadu khanawaga loinana tongan ba Cabinet Committee singi matangdasu Prime Minister na warep lawgani hairi. Pau ki marakthana break amuktang suhana logzari. Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi Manipur gi puwari ga mari leinaba laidi sing kabokang na saba potlam sing salai taret ki lengyan fi amadi North East ki mafam kayada saba phazaraba handicraft ki potlam sing phangbiragani. Plastic ki mapal tangbagi mahutta mahusagi potlam na saba pothok sing sizinabiyo. Lengsin Biraksi Akhom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphalis District, Manipur 795008. Akupamarol Gidama contact Birau 98632 43964 Natraga 9402 987076. Top University Singi Marakta Ama Oiriba, Assam Downtown University, Guwahati the Engineering, Management, Nursing, Pharmacy, Hotel Management, Paramedical the Ming Chanbining Basingna, Sitful Oidringaida Nasimaklak Piduna Ming Chanbiu. Admission Office, Assam Downtown University, Babupara, Bosemlerek Imphal. Kangla Packaged Drinking Water. Lamjingba Group ki unit ama oiriba Kangla Packaged Drinking Water. Lakliba June ki tang kunda launch tawzaragani. Hairiba numit asidagi hauna miyamda home delivery ki kuthangda ising pibagi thabak su hawzaragani. Yumthong khudingmakta khudong chaba asi pizagani. Athuba matamda register tobiyu akaknaba matam kharagi oina pizariba khudong chaba asi manghanbiganu. Akupa marol gidama contact tawbirau 8257 888 737. Hey, Bima,
एग्जाम पास तौबगे हरावगे दी लेतना उंग फमी दु करिगिनो पामोयगे स्कूल पुना तमिनरदी ए लाइक तमा तोगे हाय याइमा अमते गायको नंगबु खोई इबेमगा लाइरिक पुन्ने तमिनब तनबरने अइदी साइंस स्ट्रीम पामे अदुगा अखोई इचन तोमिना आर्ट स्ट्रीम अदुगा मणिपुरदी साइंस का आर्ट्स का पुलब तमिनब याबा अफब स्कूल अमतसु लेते अखोई इचन तोमिना आइगा पुलब चमिना निंदना तौरिने बचो हे करिगिनो ने हे नोय दुयंग वारी दुबा हा नोय अनि पुन्ने तमिनब याबा स्कूल नि ने आइना थिबा चलुरिसे इम्फाल एयरपोर्ट मनाक्ता लेबा चंगांगै उसिकोदने एडवांस स्कूल ऑफ आर्ट्स एंड साइंस हाइदना अमल लिंखलेदना हारिबि स्कूल से एमआईएल की सब्जेक्ट खुदिमक लोइना तंबा यारे अदुइसु मतकता था अहुम खुदिंगी फ्री मेडिकल चेकआउट हे नंगबो अदुयाम फबा स्कूल अम फंगगा नचा अनि की फॉर्म लौरक्त्रिदि करिगिनो तासो ओइसु अपम मिनति कैदोरगे से फॉर्म लौरे इन हे Nauka Hearing Aid Center Kumja lising ama chawpat marifom doi ki hona chai kunthra manga hena Northeast India ahan hearing aid clinic mo ne lereklaba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang am da gi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic tanga si maklenshin directuna completely invisible water resistant amadi rechargeable oida digital hearing aid hapiu tabang am gi pangal wala badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall mobile number na 6000954159 ब्रेक की मतुंग दा मखा ताबो पाउ पिजरी हंदक नौना खनख्रबा काउंसिल ऑफ मिनिस्टर की फम लाउथोख्रे नौना पीख्रबा फम सिंह अदुदी बीजेपी की प्रेसिडेंट अमित शाह होम मिनिस्टर राजनाथ सिंह ना डिफेंस मिनिस्टर निर्मला सीतारमण ना फाइनेंस एंड कॉर्पोरेट अफेयर्स एस जयशंकर ना एक्सटर्नल अफेयर्स मिनिस्टर रमेश पोखरियाल ह्यूमन रिसोर्स डेवलपमेंट मिनिस्टर डॉक्टर हर्षवर्धन ना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर साइंस एंड टेक्नोलॉजी एंड आर्ट साइंस प्रकाश जगबेदकर ना एनवायरनमेंट मिनिस्ट्री अमदी इंफॉर्मेशन एंड ब्रॉडकास्टिंग पीयूष गोयल ना मिनिस्ट्री ऑफ रेलवेज अमदी कॉमर्स एंड इंडस्ट्री मिनिस्टर की थबक सिंह यंगसिलगनी हाइरी खा थंगबा काश्मीर की सोपियन रीजन दा सिक्योरिटी फोर्स ना लोटुना लेरखिबा लालौबा सिंगना लेरिबा मफम सिंग खंगदोकपगा लोइनना लालौबा सिंगा खुद थोकनबदा लालौबा अहुम सिरे हाइरी पाव असिना हाइरिबदी सोपियन की जैनापोरा बेल की ड्रगाट एरिया दा लेबा हैकोल अमदा लालौबा सिंग लोटुना लेरे हाइबगी अककनबा पाव अमा फंगमदगी मफम मदुदा सिक्योरिटी फोर्स ना ऑपरेशन चथखिबनी मदुदा लालौबा सिंह अदुना नोंमै कापथोरखिबनी मखाताना मफम अदुदा सिक्योरिटी फोर्स ना क्वेश्चन दुना थमखिबगा लोइनना अहेनबा फोर्स चंगसिनख्रे सिक्योरिटी फोर्स ना हातखिबा लालौबा अहुम अदु करंबा लालहौ लुप्ता यावबनो हाइबदु ऑपरेशन लोरबा मतुंगदा खंगलगनी हाइरी श्रीलंका की प्राइम मिनिस्टर रानी विक्रमेहे सिंह ना श्रीलंका दा टेररिस्ट अमुक हना हिंगत्तनबा थबक पाइखतलगनी हाइना लाउथोख्रे वाफम असि ngarang अम्परादा पांगथोखिबा थौरम अमदा वारोल पीरदुना हाइखिबनी महाकना मखा तारदुना हौजिक फाउबगी ओइना आईएस अमदी नेशनल थोहेत जमाथा एनटीजे की एक्टिविटी सिंगदा लेट्री अदुम ओइनमक एनटीजे गुंबा टेररिस्ट कया मुथतख्रबसु टेररिज्म दी लेखिगनी मरम अदुना टेररिस्ट की इरांग असि मुथतनबा हौजिक लेरिबा लो असिदगी मपांगल हेना कनबा लो अमा सेमबगी तंगाई फदे हाइख्रे ngasi ayuk phong kiba manipur gi pause singda kari kari maru eba pau yaw khibage haibadu mayam pun amutang khangminasi lamjingba times narendra modi amuk hana prime minister oine na bawasak lokre awang nongpoktagi kiren rijiju ramesor teli wasak lob yawre nak yeta tariba miyam gi thodang yawdana nambul turen kanba ngamloi sangai express Modina anirak subatamgi Prime Minister oire police sarambami ama miyamna fare pokna fom Narendra Modi Prime Minister oina wasak lokre anuba cabinet Amit Shah hanagi Foreign Secretary S Jayशंकर yaukre awang nongpoktagisu ani yauri fake encounter ni haina maral siriva case ani gi charge sheet cognizance pina ba haikre RIMS ki director A Santa Institute asidagi lauthoktriba fawba akanba khongjang changsilagani association Naharol gi thaudang Narendra Modi ani subatam gi PM oina wasak lokre foreign delegate sing yauna mioi lising nipan hena saruk yakre
कांग्रेस की ऑफिस बियर की मिफम फम थादोख्रब MLA सिंह याउखिद्रे CLP मीटिंग पांगथोख्रे पुलिस सारगा मियाम द की हेलंबा अमा खुंजा सिंह पुलिस ता सिनाख्रे BDF की सर्विस एक्सटेंशन ऑर्डर थोक्तुना थागी ऑनरेरियम पिथोक्त्रबदी थबक लेपगी खोंजंग संगचिलगनी एसोसिएशन एक्सपायरी डेट सेमदोक्लगा फाफर योलंबगी लुपा लिसिंग हुंफु फाइन थीनब खांगनख्रे हुयेन लानपाव नरेंद्र मोदी अनीसुब टामगी प्राइम मिनिस्टर ओइना वासक लौख्रे वासक लौबदा कैबिनेट मिनिस्टर कुनमरी MOS इंडिपेंडेंट चार्ज मापन अमसुंग MOS कुनमरी सु याउखी रेखा मिहत की मतंग द JSC सेमख्रे खोंजंग चंगचिलकदौरी सोशल वेलफेयर की कॉन्ट्रैक्चुअल स्टाफ लौबगे इंटरव्यू रिजल्ट लौथोक्तनबा कोर्टना खांगनख्रे नंबुल तुरेल की नाकन अनिद पाइप फिट तौदुना नालागी इसिंग पुनबगी थबक हौरगनी ब्रजकुमार सना लेबाक नरेंद्र मोदी अनिरक सुब प्राइम मिनिस्टर ओइना वासक लौख्रे कैबिनेट मिनिस्टर कुनमरी मिनिस्टर ऑफ स्टेट इंडिपेंडेंट मापन अमसुंग मिनिस्टर ऑफ स्टेट कुनमरी पुन्ना मिनिस्टर यांखै निपान वासक लौख्रे नॉर्थ ईस्ट की ओइना मिनिस्टर अनि फंगले सुषमा स्वराज मेनका गांधी राजवर्धन सिंह राठौर मिनिस्टर फंगद्रे इचेल एक्सप्रेस BJP की सीनियर MLA अनि कांग्रेस की संगलपसिंगी मनुंगदगी अमा मिनिस्टर ओइरवा याय अनि सुबताम गिदमक मोदी प्राइम मिनिस्टर ओइना वासक लौख्रे रिम्स की डायरेक्टर की मायोक्ता स्टाफ सिंगना खोंजंग चंगसिन बहुख्रे इरैबा सुंगसिन बलेंगा के मिनिस्टरी सफल अथुबदा पांगथोकनबा पोरम यातपा हौख्रे नरेंद्र मोदी अनि सुबताम के प्राइम मिनिस्टर ओइना वासख्रे अमित शाह सु कैबिनेट मिनिस्टर द याउख्रे मयाई काबनी सा ड्रग तगी लापथोकनबा होनागदबनी अरोइबदा मरोइबा पाव अमुका हना फंगबिगनी वर्ल्ड नो टोबाको डे की थोरम पाक सना पांगथोकनख्रे महाइलोइसंग अमदगी मीटर चामगी मनुंग असी टोबाको फ्री जोन हाइना मिनिस्टर जयंत कुमारना लाउथोख्रे हिदाक मनागी पोलम सिंह थिंगननबा पुलिस की माइकैदगी एंटी टोबाको स्क्वाड कलोइनना ड्राइव चथरगनी हाइना एडिशनल SP ऑप्स AG शर्मना हाइख्रे स्टेट लेजिस्लेटिव असेंबली मिखलदा शिवसेना मणिपुर स्टेट यूनिट की MLA निपान रोम पुथोकपा ngamgani हाइबगी थाजब लै हाइना जनरल सेक्रेटरी एडमिन CS सुरजितना फोंगदोख्रे लंबी सेंबा हौरमलगा लेपखिबगी मायोक्ता मियामना लंबी तौखाइदुना खोंजंग चंगसिनख्रे अमदी रेखा मिहात की मायोक्ता मियामना वकत मिफम चथख्रे मिहात पाफाद्रिबा फावबा असिबा हक्चांग लौखिरोइदौरी हौजिक फावबगी टाइम्स ऑफ मणिपुर नुंगथिलगी पाव मतंग असिदा लोइसिनजरे मीटिंग ताबिरिबसिंगबु अमुकना खुरुमजरी